ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯆꯍꯤ ꯑꯃ ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯄꯨ ꯈꯨꯠꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯅꯧꯕ ꯂꯥꯟꯕꯨꯡ ꯑꯃ ꯑꯣꯏꯍꯜꯂꯛꯄꯗꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯂꯥꯟꯖꯦꯟꯅꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯐꯪꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛꯇ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯖꯤꯔꯤꯕꯥꯝꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯄꯥꯎ ꯂꯧꯅꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯂꯤꯠ ꯇꯤꯚꯤꯒꯤ ꯄꯥꯎꯃꯤ ꯂꯣꯌꯥ ꯆꯨꯡꯈꯥꯝꯅ ꯄꯤꯔꯛꯄ ꯄꯥꯎ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ इन हजिक लेजरीब मफम असे अखोगी जिरी डिस्ट्रिक्ट की मनुंग चना लेरिबा अखोगी विद्यानगर हारिबा मफम असिदा लेरिबा स्पोर्ट्स कॉम्प्लेक्स अदुदनी मफम असिदैदा अखोगी मफम क्यादगी लांजेनरतुना लेरिबा अखोगी इनमेट सिंगा अखोगी इम्फाल दगी ngarang dagi ngasi haitare ngarang dagi hauna अखोगी मफम असिदैदा करी अवाट अपासिंग रिलीफ कैम्प अखोगी करी मतेंग तोबा यागदगे हाना अखोगी लाखपिखिबा अखोगी फेडरेशन ऑफ सिविल सोसाइटी हारिबा लुप असिगा अमदी मणिपुर वुमेन फेडरेशन हारिबा लुप अनि असिगा अखोगी मफम असिदैदा इनमेट सिंग उन्नदुना वरी वताय सानबा अमदी मखोइदगी करी पेंदबसिंग वाफमसिंग थमलपगी हाबिदगी मतंगना पाउदम अमा तामिनसि अखोइदा मई चाकते मई बेग्रागी कांगुदी मई चाई अखोइ बाउ खांगिदी मई चाकते मई चाकपगा चमानै अखोइ युमसल लैसिंदो मोइना सरकारनसु सिक्युरिटी थाना यंगिदे अखोइनसु चटपा ngamdeba अदो अखोइ हजि सरकारना पाबिदो अखोइदा फोंगोबिरोबा नोइ चक्रनो थांगे हिंगा से लैरो नत्र नोइ सरकार अमरम इकाइबम थोइम अखोइ लैरिबा बाउ खान बोर खान हाबसे अखोइना मैतैसिंगना तारगेना तागिबस नते सरकारना बांग्लादेश की चेरप असम सरकार जिरी मिनिस्टर पालीद हाइजरगा चे इनरगा लाखिबनेबा अद लंबीद मोइना सिबम थोका मोइना अखोइसे पोरागा थंबिरमे हन्ना जंगते अद इरांसिदि मोइसे असम सरकार दगी अखोइ कनोसिना चे इरगा पोरकपनिना अद मोइगी लंबी सेमिगे हाइसे मोइ खंगम थोकराबा असेसे आई याम कनो पेंदबनी पेंदे मीना कदौदे हारो नोइ दिन जुम मई चाकते कमा जुम मई चाकपगा चप मानरिमी जुम नगा लैदो अखोइ जाम लाइरबा अखोइसे का जाम दबदल लुपा लाख अनि हुंगी पोती लैजैबा फमुंग खंगदे करी खंगदे अदो करिमदसु लौथोकपसु ngamde हजिक अखोइना सिगा थोके रखपचे तांग तरे तगी थोलकपनि अदोना तांग तरे तगी थोलकपचे अखोइना अच्छे है करीपुन आया विद्यानगर सेगे मफम जे जौबदा संगा पुंग मंगा तके अदम मई था हौ करे हाइना हाइबे अदोना जे अखोइ के खुंजे रोइना मई चाकतना अखोइ सिगर लैरि सेमे लैरि केम जिगा अखोइ करी ngomita अखोइ से हंजन ना लैदोरेमा युंगी कई लोई ना मई थादोकेबा मफम काइदनु अखोइना चंजना लैदोरेसे अबे चरु पजे मनुदा इचाई छुले हवरी बापुना मतो सरकार पुथोकेरो अखोइ जहाँ चनी मामा कई दा अखोइ चचकी पना मफम दुगा मुगा हंजलु मनो अखोइ नुंगाई हाइबसे खंदले मफम कदाई जो अखोइना लैरु जो इचे बौना अखोइ पाइ लैरु बजानो हजि ngasi जो बसेगा थामा खाइमा फाजले करी गुम्मा बताओ सरकार अखोइ हाइ सिकोरी पी देना ठंडी के हाई बड़ा ठंडी जागो हाई बड़ा ठंडी जागो हाई बड़ा मनु दगी जाई सुबह कोरी पपुना मक्से उठो के रो अखोइ वाठी अखोइ बोली सीपा करी नता सरकार ना फाउगी कर करी हाई जागो
ꯑꯗꯨ ꯃꯊꯪꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯗꯤ ꯑꯩ ꯂꯩꯕ ꯅꯠꯇꯦ ꯀꯩꯗꯒꯤꯅꯣꯗ ꯑꯩ ꯌꯨꯝ ꯀꯩꯗꯣ ꯊꯥꯗꯣꯛꯅ ꯂꯥꯛꯄꯅꯤꯅ ꯀꯅꯥꯒꯨꯝꯕ ꯌꯨꯝ ꯃꯩ ꯆꯥꯛꯈꯤ ꯀꯅꯥꯒꯨꯝꯕ ꯌꯨꯝ ꯈꯂꯥꯡ ꯍꯣꯒꯥꯏꯔꯒ ꯄꯣꯠ ꯆꯩ ꯄꯨꯊꯣꯛꯈꯤ ꯀꯅꯥꯒꯨꯝꯕ ꯌꯨꯝ ꯕꯣꯝ ꯕ꯭ꯂꯥꯁ ꯇꯧꯔꯒ ꯈꯥꯏꯕꯣꯛ ꯆꯥꯛꯇꯕ ꯀꯌꯥ ꯑꯃꯔꯣꯝꯁꯨ ꯂꯩꯈꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤꯅ ꯄꯨꯟꯁꯤꯜꯂꯒ ꯑꯄꯨꯟꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯁꯦ ꯈꯜꯂꯨꯕꯗ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯍꯤꯡꯗ ꯇꯨꯝꯕ ꯌꯥꯗꯦ ꯆꯥꯕ ꯊꯛꯄ ꯅꯥꯄꯤ ꯆꯥꯗꯦ ꯋꯥꯈꯜꯁꯤꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯕꯁꯦ ꯃꯇꯤꯛ ꯆꯥꯕ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯏꯟꯗꯤꯌꯥꯒꯤꯁꯨ ꯑꯩꯈꯣꯏ ꯄꯥꯝꯖꯗꯦ ꯏꯁꯥꯒꯤ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯏꯁꯇꯦꯠꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯐꯣꯔꯁ ꯑꯩꯈꯣꯏ ꯊꯥꯗꯕꯤꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒ ꯁꯤꯃꯤꯟꯅꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯁꯨ ꯃꯈꯣꯏꯅ ꯁꯤꯕ ꯉꯝꯕ ꯃꯣꯏꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯅ ꯁꯤꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯐꯣꯔꯁꯇꯣ ꯑꯩꯈꯣꯏ ꯊꯥꯗꯕꯤꯔꯦ ꯍꯥꯏꯔꯒ ꯃꯐꯝ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯟꯕꯤ ꯂꯩꯇꯥꯅ ꯂꯩꯕꯁꯤ ꯑꯩ ꯄꯥꯝꯃꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛ ꯃꯐꯝ ꯑꯁꯤꯗ ꯆꯪꯕ ꯌꯥꯗꯦ ꯒꯥꯔꯤ ꯘꯣꯔꯥꯒꯤ ꯃꯤꯇꯩ ꯇꯣꯡꯕ ꯈꯣꯠꯄ ꯆꯠꯄ ꯈꯣꯠꯄ ꯑꯃꯠꯇ ꯌꯥꯗꯦ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯁꯤꯅ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯏꯁꯇꯦꯠꯀꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯑꯊꯨꯕꯗ ꯆꯪꯅꯅꯕ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯣꯠꯅꯕꯤꯌꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁ ꯑꯁꯤꯗꯩꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯃꯦꯠꯁꯤꯡꯒ ꯎꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯑꯩꯈꯣꯏ ꯃꯈꯣꯏꯗꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯄꯥꯎꯗꯝ ꯀꯌꯥ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯃꯈꯣꯏꯗꯒꯤ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯖꯤꯔꯤ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯕꯥꯕꯨꯈꯥꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯈꯨꯜ ꯑꯁꯤ ꯑꯩꯈꯣꯏ ꯌꯨꯝ ꯑꯅꯤ ꯑꯍꯨꯝꯈꯛ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯅ ꯍꯦꯟꯅ ꯗꯣꯃꯤꯅꯦꯠ ꯇꯧꯔꯒ ꯂꯩꯕ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯃꯃꯥꯡ ꯆꯍꯤ ꯃꯦ 5ꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯇꯣꯜꯂ ꯇꯥꯔꯕ ꯄꯨꯟꯁꯤ ꯑꯃꯒꯨꯝ ꯑꯩꯈꯣꯏꯒꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯂꯩꯍꯧꯕꯒꯤ ꯃꯃꯤꯗꯨꯁꯨ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯃꯈꯣꯏꯅ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯇꯨꯡꯗ ꯏꯔꯥꯡ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗꯩꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕꯤꯒꯦ ꯇꯥꯔꯗꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯂꯣꯏꯁꯤꯟꯕꯤꯒꯗꯕꯅꯤ ꯂꯣꯏꯁꯤꯟꯕ ꯌꯥꯕꯅꯤ ꯇꯧꯕꯇꯕꯨ ꯉꯁꯥꯏꯒꯤ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯅ ꯆꯪꯂꯛꯄꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯉꯁꯥꯏ ꯀꯨꯀꯤꯁꯤꯡꯅ ꯗꯣꯃꯤꯅꯦꯠ ꯇꯧꯔꯒ ꯀꯣꯏꯁꯤꯜꯂꯒ ꯂꯩꯕ ꯖꯒꯥ ꯑꯣꯏꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯁꯇꯦꯠ ꯐꯣꯔꯁꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯊꯦꯡꯅꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯈꯣꯏ ꯑꯁꯤ ꯃꯐꯝ ꯆꯥꯒꯗꯕ ꯃꯐꯝ ꯑꯃꯗ ꯍꯣꯡꯗꯣꯛꯄꯅ ꯐꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯈꯣꯏ ꯑꯁꯤ ꯄꯨꯊꯣꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯆꯍꯤ ꯑꯃ ꯍꯦꯜꯂꯕ ꯑꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯅ ꯂꯩꯔꯛꯄ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯕ ꯄꯥꯎꯗꯝ ꯑꯗꯨꯅꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗꯩꯗ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯇꯥꯡ 6 ꯑꯗꯨꯗꯩꯗ ꯑꯩꯈꯣꯏ ꯖꯤꯔꯤꯗ ꯍꯧꯔꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯏꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤ 103 ꯁꯨꯔꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯕꯣꯛ ꯍꯥꯏꯕ ꯇꯥꯔꯦ ꯃꯍꯥꯛꯅ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯩꯗ ꯆꯍꯤ ꯆꯥ ꯀꯌꯥꯗꯒꯤ ꯈꯨꯟꯗꯥꯗꯨꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯟꯅ ꯆꯦꯔꯣꯜ ꯑꯃ ꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯗꯝꯅꯤ ꯃꯈꯣꯏꯅ ꯍꯥꯏꯕꯤꯔꯛꯄꯒꯤ ꯑꯍꯜ ꯑꯁꯤꯅ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯄꯤꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯊꯥꯡꯉꯩ ꯁꯦꯡꯅ ꯂꯩꯔꯅꯨ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯄꯤꯕꯤꯔꯣ ꯃꯔꯝ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯐꯤꯔꯦꯞ ꯑꯁꯤ ꯄꯤꯕꯤꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤ ꯖꯤꯔꯤꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏꯅ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏ ꯃꯤꯇꯣꯞ ꯑꯃꯒꯨꯝ ꯂꯥꯟꯖꯦꯟꯅꯈ꯭ꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨꯅꯤ ꯊꯝꯕꯤꯔꯤꯕ ꯑꯁꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯊꯦꯡꯅꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯖꯔꯤꯕ ꯂꯣꯌꯥꯒ ꯂꯣꯏꯅꯅ ꯖꯤꯔꯤꯕꯝ